ऑनलाइन मणिपुर यूट्यूब चैनल से यंगबीरिबा मैम पुनमकपु अमुक हन्ना तराम नोक्सरी अहानबदि यामना मरुइबा पाव अमा अपडेट थमजगे युम चनी रोम मै थादोर रमले ngarang numitang pung nipan lom tabada sekmai police station ki manung sanna leiba kangla tongbi santipur da yum chani rom mai kuki militant sing na mai thadok lamle makuta thang ten nong mai paiba masing yam laba kuki militant sing na sekmai kendra ki manung sanna leiba kangla tongbi santipur da sanglak laga hairi ba yum chani rom asi mai thadok lam khibani hairi aduga mathang ki update asna ar sangba yaroi khulngak pising Manipur ki leila anam singkhong singa da leiriba lamdam sigi maira pai bising na khul da sam rifles amadi kuki da san thakna Tingbagi tabuk kana sathari ekoi ki paumi sing na kuina satuna sekmai kendra ki tongan ba mafam sing da khungak li basing ga teng na unaru bada makoina phongdorok pagi matung na sekmai kendra ki manung sanna leiba khurkhul leima khong maning da khulngak pasing na hai lambi asida asam rifles sang bathingli adu ba army na makoi gi kem da leiduna adum thadu i mafam asi kuki khulga nak na ba maram na kari tawrakani hai bangamde ngaihak leitana misam miyam da nongmai bom kapsil lakpa lepte khulngak pasing na lambi asida lakpa gari sing sekto bagi thabuk su leptana sathauri haina su phongdoraki aduga mathangi update asna palendagi asam rifles lawthokadabani haina nupi sing CM banglo tamna thumji lakhre tha asigi nipan da palenda asam rifles na sathaki ba thawong adugi mayok tanga si tongan phampham kaya dagi lakpa nupi sing lamdam asidagi asam rifles lawthokadabani manipur asam rifles lehen be yaroi haina CM tamna laktuna taksin khre thawdok asigi matang da saruk yakiba nupi amna phongdorakhibagi matung ina asam rifles sing asina makoina kuki militant singi mateng pangsin baga loina na kuki militant sing na makhoi gi marumda leiraga miyam gi mayukta tawrakliba thabuk thoram sing asina maram oiraga asam rifle sing asi mafam asida leihanba yaroi sing dana lo ama leibadawna tawba tamdana lo ama leibadawna tawba asigumba thawng asi yaningde palen gi thawdok aduda senari ba asam rifle sing madugi mathakta manipur gi lengak na kan ba action lokhat kadabani asam rifles na tawrakliba thawng asina maram oiraga aikhoi maira paibi ama oina samna phamnaga leibagi matam natte haina khanjaraga ngasi di miyam hupna sangsinba matam oire aduna handak september tha phawba sigi manungda palendagi asam rifles lawtho kadabani haina su phongdokhi aduga top update amana lanjena duna relief camp da leirakhiba BDF ama laikhidre Hojik thokliba lal asina maram oiraga moredagi lanjenarklaga wangjing kodom pokpi sports complex ta sodekna sinduna hangliba relief center da leiriba BDF person ama masagi leina amana maram oiraga ngasi laikhidre BDF personnel adugi maming mayang lambam inaw singha sahi nifu apokpa laikhidraba thomba kawi more ward number 8 bazar laikai degani amaromda laikhidraba inawgi mafamda Sodek ki President Thongam Rojen Singha amade atai member sing ikai khumna utpaga loinana awaba phongdokre laikhidrabagi thawai mirelna taibang semba mapugi nakta ingna signa leiruna basu khanghan thawni ki laikhidrabagi aroiba mathomanga mongjingda Sodek na maru oina lauraga pangthokre hairi to update amadana International Film Festival da romi mitaina best director mana phanglakle Russia Kazan City da pangthokpa taraga mapan suba Kazan International Muslim Film Festival da romi mitaina best director gi mana phanglagle festival asi chaliba tha September manga dagi mapan phawba Kazan City da pangthokibani festival asta tongan ba laiba kaya dagi punna film chamaga kuntaret changdam nabada main competition gi film tara khangat pada romi mitai gi film aikhoi gi yum su yorokibani laibak sing asigi manung da Greece, Turkey, Iran, Iraq, Russia, Serbia, Morocco, Tajikistan asina singba aikhoi gi yum hairiba film asi Hanana mamang the US the pangthokpa Indo Memedasu Best Narrative Film Award FIPR ESCI Best International Film loina sahi asigi humpuga mapan super National Film Award ki Best Manipuri Feature Film gi manasu lauthokraba film ni festival gi loisin bagi thawram asida Karl Marx Strict laiba maming leiraba Kazan City hold Republic of Taranstan gi Deputy Prime Minister na purek piduna mana asi yenthoki hairi aroi bagi update asna lainga ki firep lagthu article asi kangla paudu ki lagthok sabani Manipur da hojik thokliba kukiyam sungmite ani ki kanglup ki irang asi gi waroisin purakna ba India government state government da kari phar wafam hairak page leibage haibadu miyam na khangan pamthoki Prime Minister Narendra Modi amadi Union Home Minister Amit Shah na Foreigners Chinkuki Jo Singh na separate administration ki demand tawriba si piroi mitok khandoknaba NRC chan hannaba thawrang lokhalagani phongdokhiba aduna Chinkuki Jo narco terrorist singna mitai miyam da landarakliba asigi waroisin purakpa ngamloi wafam asina kuki singi lan mathau sangbu oina thokpadagi singna bagi sang hengalakibani
लवी इंडिया गवर्नमेंट लेबाक की अपुनब सक्तम सिंगनरिब लेंगा की सस्पेंशन ऑफ ऑपरेशन सू साइन तौनरिब कुकी लानहौब सिंगना सू की ग्राउंड रूल थुगाइरब फावद लेंगा न मखोई की मथक एक्शन लौखतुना सू विड्रॉ तौबगी महूत मखोइबु मनिंग तमना थादोक्तुना थंबदगी कुकी नेशन सेंबगी लांजंग मथौ संगबो ओइना थोखलिबसि लेबाक थिबनी हौजिक थोकलिब इरांग असि लाक्सिननबा होनबदा सू हंदोकपा मखोइना पाइब खुलाइसिंग लौखतपा अमदि लेबाक थुगाइनबा होनबगीदमक्ता लोगी ओइबे सेराक पीबा मथौ ताई लोइनना लोगी वांगमदा ngamkhai लानसिनदुना संगलखिबा फॉरेनर चिन कुकी जोसिंग मरमदा हलहंद्रिबा फावबा थोकलिब इरांग असिगी वरोइसिन पुरकपा ngamloi अमरमदा ngamkhai ngak senbagi अकनबा थबुक का इरोइनना ngamkhai लानसिनदुना संगलकपा फॉरेनर सिंग मरु इन चिन कुकी जो नार्को टेररिस्ट सिंग संगलकपा थिंगफम तोकी थौरांगसिंग असि लौखलबदि लमहेन तुहेनबा कुकी टेररिस्ट सिंग लाक्सिन बंगमगनी थाजै लेबाक की अपुनबगे सक्तम थुगाइदुना लामुनना होटनरिबा फॉरेनर कुकी सिंगी थवोंग असि लैंगाक त सिंगनबा खक्ता नतना मियाम द सिंगनबा थौदौ ओइबना लैंगाकना लानमीगी मपांगन सिजनदुना लमदम असिगे लैमाइदा मखोइबु तकथोखिबा मियामना पामली मियामगे अपाम्बा सिदा लैंगाकना थबुकता पांगथोकनबा थौरांग लौखलकलबदि मियामना लैंगाकी थौसिलदा मपुंग फाबा कोऑपरेशन पीबता नतना लैंगाकपा सिंगबु मरैबाक अमसुंग मयामबु थमोइ सेंगना नुंसीबा सिंगनी हाइना सिंगथानगनी लोइनना लैंगाक लोनगी पुवारीदा मुनाइद्रबा मयेकना इदुना थमलंबा ngamgani फॉरेनर चिन कुकी जो नार्को टेररिस्ट सिंगना लेबाक असिग मियामबु ड्रग की इपाक इराक ना हन्नबा होनबगी मथक्ता लमुल्लगा मखोइगी लेबाक सेमनबा लाल तरकलिबा असिदा इंडिया लैंगाकना तुमिना येंगदुना लैफम थोकते लेबाक की अपुनबगी सक्तमदा सिंगनरक्लिबसिंगदा सबसाबा पाउखुम पीबा हाइबसि लैंगाकी मथौनी अदुबु इंडिया गवर्नमेंट कुकी टेररिस्ट सिंगना वार क्राइम सत्तदुना मियोइ कया हातपा युम कै मै थाबा नुपी सिंग नमफुदा फमलानबा यावना पोचै हुरानबगी थबुक सत्तरिबा असिदा करिगिदमक्ता लानमीगी मपांगन सिजनद्रिमनो हाइबा लंगतकनबु वहंग लैरक्लिबा असिना मरम ओइरगा मणिपुरगी येलहौमी मियाम मरु ओइना मायोकना लानथेंगनरिबा मितै सिंगना मरैबा कंजनबगिदमक्ता अनौबा लालोंगी खोंगथांग सिंग लौरकपा याय हौजिक ओइरिबा फिल्म असिदा स्टेट असिगी मियामगी मिहुत लैंगाकपा MLA मिनिस्टर सिंग अमदि ब्यूरोक्रेट सिंगना इचंग थौना मणिपुरगी अपुनबगी सक्तम ngakno फिरेक लौथोकफम थोई मयाई लम लैंगाकी लुसिंगबसिंगी याका येंगदुना लैबदगी मियामना लैंगाकपा सिंगदा ओनसिललकपा थोकलबदि वाथोक असि अनौबा मायुन अमदा लाकपा याई वीडियो सिंग बिबगिदमक्ता मयाम पुमनमपु ऑनलाइन मणिपुर YouTube चैनल असि मिकैदगी अमुक हना थकचरी अनौबा अपडेट किदमक्ता चैनल सब्सक्राइब तोबिरमो थैंक यू सो मच।